खरे थोड़ा चला गया इन्हें नसोई को कौन फेंक देना गाने ले रमनी आई मिसी समझे खोई की बता दे इबंगो नंगी लाइसु तंबगी थबक से असी टोक टोक पनदी फारनीदा मरमदी नापानसु पे नगी नंगी प्रॉपर्टी में आम थमी मतदसु करी मोकनु नंगना पामनिबा लाइसु तंबा हाइबसी पैसा तानबनी पैसा हाइदे लेइरे अदु करीनो नंगना पामनिबा आई हाइदने लोहोंदो ओ खाबा इमा की कोक्तुदी याम चौखतेने इमा मरमदी लाइसु तंबा हाइबसी पैसा तानबगी लंबीने न खनबीबदुदी लाना दवगनी कइगिनो हाइबदी लाइसु तंबा हाइबसी नॉलेज तानसनबनी नॉलेज तानबदा अखोइगी पाक चाउरबा समुद्रगुमना मपान नाइदबा अमगुम ओइबनी असिना तानसनबगी लोइबा नाइदे इमा चौखतबी हो नमादी लाइक सुप्ता मक्ताबनीना लाइक की वैल्यू से कैसु खंगसते पोनी अदो करिगिनो सगोन जारी खंगे लेपीबा करिगिनो नंगना अखोइगी गाड़ी ममांगसिदा लाखलगा लेपलीबा हा नंगबु नमितना सोइदबो गाड़ी सिना तोमदबदी वारुबदी यादे आई खरे थुमनबगिने आई खरे थुरे आई चलागे हे टैक्सी का सी यावदबा अदुम बतरकनुदे हाइबदे अइना हाइबदे अखोइना लाखलिबसिसु अफा थौगी दमते चलिबदी ममांगदा सम्मगा चटपा हाइबसे अखोइ क्या तौगंदे अमदी कोनुंगदगी थोलकपा गाड़ी ओइबना गाड़ी सिसु सकोल की गाड़ी ने अनका सकोल सिना नंगोंदा काखत तारदी चबि चबि नेकिबा तारगनी आना अइना सु पाखतना चिंथरपनी अदुगा नंगना हगना थुरे काना थबक चिंबी यम साइदा हे कदिनो नाइखो कनानोने अदुम कना ओइबिरबनो कैदौरे हाबनो गाड़ी से सिदा लेफलिबसे करिगिनो तामो ऐसे अखोई ने थबक अमा थौदारपगे यामना थुना चिलमबने अदुगी उजा होड्रे तामो हेगे सगुल गाड़ी से लाकपसे अदो तामो हेगे गाड़ी से नाइबो थोंबे तोबने अदुगी आइबो सॉरी हागेदि लेतदना आइबो हंगना चेबिरे हंगना ngangbire आइबो आई थबक चिनख्रबा मिनिको तामो आइबो मतम काइ थोकपिदुना मफमसिदा आई आर्गुमेंट तौनबगी लेबे नते अखोइ बुंगापियो परमदी अखोइ खंजाउद्रेबा गाड़ी सिना तुजनमनकिदना अदुमदा थिंजलमदौरे अदो अदुमगी थबकतुसु यामना चिनबा माले चो अदु हाना तोथोपिरो Good morning, Mama. I hogole na zanabi library bi hogole. I brush to na bagi khudenga brush ka pusan biro sida. I khoi ke thabak subi to kai sakrage. Thabak subi Mama kai sakrage. Adu pura kala alo ai brush na chade. Ai phengoi brush to roi. Halakriye kari no. Ai wangang ning yai ba. Ai nanya ye room lai ru chao. Sak thongaga sa doi se pong baro tare hai ba isa nupi haugatpagi matam yaure na aina hai ki bani ma honda atuka mana se ko yora ki mana ba one night da khang de hai ba ai ma ye room thong doi ma ima ati hinjang ni jo idea nang thong ba cha de hai ba khai na jo ai ma mai ta tari ba at least class me am se ko ana rai na khala bra ma du bi da ima ai na sawan ga no ai ki brush to na ba ki brush pro ima ai na pro khudenga brush to ine yojire ine ai do इन्हें की थबक तो यांग लोइसलगा असदा लागलगा कोंदो फेंगदोंना बाहायना आइना कन लाकपदा आइदि थुथुना लाकपदा लंबीदा सगोल गाड़ी अमना आइबो थोमदोरे आइगी पुंसी से हम मतंगदुदा सिरमदोरे ऐसे इने इबेमा लाइसना हाय क्रेदको सिरमबसु फाबा जात ओइबा खैद्रा नंग से लेसदना ने वाइ सिलेक्ट कोंदो सत फेंगो लेरदिने मिरेम दौ लेरनो खंगेदना उखै तम्मो आइना हाइजिनिंग बावा मा खक्याम लेये नंगना ने दुकान ने फम्मिदुना नुपा मचा अमसु हाइजले अदुगा नुपा मचा तु चाकसु थाकचले अदुगा पैसासु थाखुदिंगी हेपीबा अदु सरुपुदी अखै यमदा अमा मिरे अमा ख अखैना चाक थाकतना थम्मिबसे हाइबदी लाइसनाबु नंगी नचेगी मजान पि लाइसनासे अखैगी एगी अमदि नंगी कोक्तदी बुजा बाबुगा कमानेराबनी अदुना दुकान मासे यावहल्लेसी नुपा मचादो ngasiदगी थादोखरो मादो थबकसु कया युमदगी सुदबनिनने दुकान की पोस्टानु ता थांबगदो मा लोय तवलो यायन तामो होइनी नंग हाइरिदो याइनी होय फारेगा दो तारगति ngasi numitagi ai दुकान दा माबु पुरगनि इबेमा नंग दुकान से लाइरमो आई युमदा थबक अमा लाइरे नंगना दुकान से पूरा कौबनीना हिसाब करी करादो नंगना लोइना पुगदबनी आई कुइरकनी को लेरमो होय मामा लेजरंगे हाइमा इबेमा नंग सिदा कैदोरमिबा नंग दुकान फम्ब्रो नतिदा तामो आई असे एखोय मामा की दुकान ने आई दो असुम मतिंग पांगनबा मामाना असुम हांगा फम्बियो हाइबदुदा ngasi मतिंग पांगेना लाकपने आइदी युमदा दम लये हाइबदी आइदी लाइक लाइसु तमदे दो वारबी लाइरा चित नरबिनी आइदी मामा गा इनेगा ना इगो
ꯊꯕꯛ ꯁꯨꯍꯜꯂꯒ ꯑꯩꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯅ ꯊꯝꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯒꯤ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯐꯝ ꯌꯥꯔꯦꯍꯦ ꯑꯗꯨ ꯌꯥꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯗꯨꯀꯥꯟ ꯐꯝꯒꯦ ꯍꯥꯏꯅ ꯂꯥꯛ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯗꯨꯀꯥꯟꯅ ꯈꯛꯇ ꯍꯪꯕꯅꯤ ꯑꯗꯨꯗꯔ ꯐꯔꯦ ꯑꯩꯒꯤ ꯅꯠꯇꯦ ꯇꯥꯃꯣ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯍꯥꯏꯕꯗꯤ ꯗꯤꯌꯔ ꯂꯣꯏꯁꯜꯂꯨꯅꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯅꯦ ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯍꯪꯕ ꯈꯛꯇꯅꯤꯅꯦ ꯑꯗꯨꯗ ꯅꯪꯅ ꯀꯔꯤꯅꯣ ꯂꯩꯔꯦ ꯆꯨꯇꯠꯅꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯇꯥꯃꯣ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯣꯡꯅꯔꯤꯕ꯭ꯔꯥ ꯑꯩꯁꯦ ꯁꯦꯜ ꯄꯥꯏꯗꯕꯩꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕꯤꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯌꯥꯝꯅ ꯄꯩꯁా ꯄꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯅꯦꯒ ꯃꯥꯃꯒꯗ ꯑꯩꯕꯨ ꯁꯤꯟꯅꯔꯝꯕꯅꯤ ꯑꯩꯒꯤ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯃꯣꯏꯗ ꯑꯩ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯇꯥꯃꯣꯅ ꯑꯩꯕꯨ ꯎꯁꯤꯠꯇꯧꯏꯗꯅ ꯌꯥꯔꯍꯦ ꯀꯥꯏꯔꯗꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯠꯀꯗꯕ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯆꯠꯂꯒꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃ ꯍꯥꯏꯍꯧꯒꯦ ꯅꯨꯡꯁꯤꯅꯕꯒꯤ ꯐꯥꯔꯁ ꯗꯦꯁꯦ ꯈꯟꯅꯕꯗꯒꯤ ꯍꯧꯏ ꯍꯥꯏꯕꯅꯤ ꯈꯟꯅꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅꯕ ꯐꯥꯎꯔꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯑꯩꯒ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯔꯕꯅꯦ ꯏꯕꯥꯅꯤ ꯈꯟꯅꯔꯦꯗꯅ ꯑꯍꯥꯟꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯏꯟꯗꯥꯏꯔꯦꯛꯂꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯦ ꯑꯩꯅ ꯑꯁꯤꯗ ꯊꯣꯛꯍꯟꯅꯕ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯁꯤꯟꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯍꯧꯖꯤꯛ ꯐꯨꯜꯐꯤꯜ ꯑꯣꯏꯔꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯏꯅꯦ ꯂꯥꯛꯑꯦ ꯀꯣꯟ ꯐꯦꯡꯖꯔꯒꯦ ꯃꯪꯒꯣꯟꯖꯥꯎ ꯑꯩꯃ ꯃꯪꯒꯣꯟꯖꯥꯎ ꯑꯩ ꯅꯪꯒ ꯎꯅꯕ ꯂꯥꯛꯄꯅꯤꯅꯦ ꯋꯥ ꯑꯃ ꯇꯝꯒꯦꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯗꯤ ꯃꯣꯏꯒꯤ ꯁꯒꯣꯜ ꯊꯧꯋꯤꯗꯅ ꯑꯗꯣ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯛꯁꯦ ꯅꯣꯏꯗ ꯀꯣꯏꯔꯛꯀꯅꯤ ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ ꯃꯪꯒꯣꯟꯖꯥꯎꯒꯤ ꯏꯃꯨꯡꯗ ꯃꯥꯡꯒꯣꯟ ꯀꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯥꯅ ꯎꯕꯗ ꯈꯣꯏꯗꯥꯖꯔꯨꯔꯕ ꯃꯥꯅꯤꯅꯦ ꯑꯗꯣ ꯃꯥꯒ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯊꯝꯕ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤꯗꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯝꯅ ꯂꯦꯞꯈ꯭ꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯑꯩꯃ ꯌꯥꯝꯅ ꯐꯔꯕ ꯋꯥꯅꯤꯅꯦ ꯑꯩꯗꯤ ꯍꯔꯥꯎꯕꯅꯕꯨ ꯂꯣꯏꯔꯦꯅꯦ ꯃꯪꯂ ꯇꯥꯏꯕꯪꯅ ꯈꯪꯗꯔꯦ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯊꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗ ꯁꯦꯝ ꯊꯥꯔꯨꯔꯒꯦꯗꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯑꯩ ꯌꯨꯝ ꯆꯠꯂꯦ ꯀꯃꯂꯥ ꯑꯣ ꯀꯃꯂꯥ ꯍꯧꯒꯠꯂꯨꯔꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗ꯭ꯔꯤꯕꯔꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯅꯣ ꯄꯨꯡ 12 ꯇꯥꯔꯕꯥꯎꯗ ꯍꯧꯒꯠꯄꯗꯤ ꯅꯥꯏꯗꯦ ꯑꯗꯨꯒ ꯃꯤꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯩ ꯋꯥ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗ ꯑꯩꯅ ꯉꯥ ꯉꯧꯔꯤꯉꯩ ꯀꯥꯟꯁꯤꯗ ꯀꯔꯤ ꯄꯥꯎꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯌꯧꯔꯛꯏꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯑꯔꯥꯟꯕꯔꯣ ꯐꯥꯒꯤꯔꯣ ꯖꯧꯒꯥꯏꯔꯣ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯨꯝꯕꯕꯨ ꯍꯧꯒꯠꯅꯤꯡꯗꯕꯤ ꯕ꯭ꯔꯁꯄꯨ ꯁꯦꯡꯅꯤꯡꯗꯕꯤ ꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯥꯅ ꯎꯔꯨꯗꯅ ꯀꯔꯝ ꯍꯥꯏꯅ ꯄꯥꯝꯂꯨꯔꯤꯕꯅꯣ ꯑꯗꯨꯒ ꯑꯃꯠꯇ ꯈꯪꯗꯦ ꯈꯪꯉꯦꯗꯅ ꯅꯤꯡꯊꯧ ꯍꯣꯔꯦꯟ ꯁꯟꯗꯥꯋꯥꯏꯔꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯅꯤ ꯍꯥꯏ ꯅꯪ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯀꯩꯁꯤꯡꯗꯣ ꯁꯦꯡꯅ ꯊꯝꯃꯣꯕ ꯑꯗꯨꯒ ꯀꯤꯅꯤ ꯂꯣꯏꯁꯤꯟ ꯈꯣꯝꯖꯜꯂꯣ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣ ꯅꯪ ꯔꯦꯗꯤ ꯇꯧ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯋꯥ ꯅꯥꯏꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯋꯥꯖꯔꯨꯔꯕꯅꯤ ꯍꯣꯔꯦꯟ ꯑꯩ ꯂꯥꯏꯁꯪꯗ ꯆꯠꯂꯒ ꯑꯩ ꯁꯣꯏꯗꯅ ꯍꯩꯀꯠ ꯂꯩꯀꯠꯇꯝꯗꯨꯒꯅꯦ ꯖय ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦꯀꯣ ꯅꯆꯥꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ ꯑꯩ ꯌꯦꯡꯖꯔꯒꯦ ꯍꯣꯏ ꯀꯃꯂꯥ ꯏꯆꯥ ꯊꯣꯏꯕꯤ ꯊꯣꯛꯂꯥꯎ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯅꯪꯒꯤ ꯅꯤꯄꯥꯅ ꯀꯧꯔꯦ ꯍꯩꯃꯥ ꯀꯅꯥꯅꯣ ꯁꯤꯕꯣ ꯅꯠꯇꯦꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯁꯤ ꯅꯠꯇꯦ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯥꯏꯁꯅꯥꯅꯦ ꯂꯥꯏꯁꯅꯥ ꯀꯥꯏꯅꯣ ꯅꯠꯇꯦ ꯉꯁꯥꯏ ꯍꯥꯏꯕꯤꯔꯝꯃꯤꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯃꯂꯥꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯥꯏꯁꯅꯥꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯁꯨꯕꯤ ꯃꯤꯔꯅꯥꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯃꯂꯥꯅ ꯆꯨꯝꯕꯤꯔꯥꯁꯨ ꯆꯥꯏ ꯑꯗꯨꯒ ꯗꯤꯖꯔꯚꯤꯡꯁꯨ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯌꯦꯡꯅꯔꯛꯄ ꯀꯥꯟꯗꯁꯨ ꯂꯩꯃ ꯐꯝꯇꯣꯟꯗ ꯀꯥꯔꯤꯕꯁꯦ ꯃꯤꯅꯥꯏꯅꯄꯤ ꯅꯠꯇꯦ ꯃꯤꯆꯝꯅꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯥꯏꯁꯅꯥ ꯅꯠꯇꯕꯤ ꯑꯩꯈꯣꯏ ꯀꯃꯂꯥꯁꯨ ꯂꯧꯕꯤꯌꯣ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯂꯥꯏꯁꯅꯥ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯉꯔꯣꯏ ꯍꯩꯃ ꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯀꯅꯥꯅꯣ ꯂꯥꯏꯁꯅꯥ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯁꯅꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯂꯥꯏꯁꯅꯥ ꯃꯌꯨꯝ ꯍꯟꯈꯔꯦ ꯀꯗꯥꯏꯗꯒꯤ ꯑꯩ ꯍꯣꯡꯉꯣꯏ ꯍꯥꯏꯕ ꯑꯗꯣ ꯁꯤ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯁꯣ ꯑꯩ ꯆꯠꯂꯒꯦ ꯒꯨꯗ ꯕꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯃꯥ ꯃꯣꯏꯅ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯕꯤꯔꯝꯃꯦ ꯃꯃꯥ ꯀꯔꯤ ꯇꯧꯗꯧꯔꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ
ꯃꯛꯇ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯔꯕ ꯑꯩꯕꯨ ꯁꯛ ꯊꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯣꯛꯀꯅꯨ ꯌꯥꯝꯅ ꯅꯕꯥꯅꯤꯅ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯌꯥꯝꯅ ꯖꯨꯝ ꯂꯝ ꯊꯨꯝ ꯄꯥꯝꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯔꯤꯖꯦꯛ ꯇꯧꯕꯤꯔꯝꯃꯦ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯥꯏꯗꯤꯌꯥꯁꯦ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯉꯕ ꯅꯠꯇ꯭ꯔꯥ ꯌꯥꯔꯣꯏ ꯂꯩꯁꯅꯥꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯟꯈꯤꯕꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯒ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯂꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯄꯨꯡ ꯃꯪꯒꯪ ꯇꯤꯟꯗꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯅ ꯑꯩꯅ ꯈꯨꯟꯁꯥꯡꯁꯤꯃ ꯂꯤꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯡꯊꯧ ꯀꯣꯟꯗ ꯄꯥꯟꯒꯗꯧꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯖꯠꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯊꯣꯛꯑꯦ ꯂꯣꯕꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ ꯑꯁꯨꯛ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯄꯦꯟꯗꯣꯏꯅꯦ ꯊꯥꯕ ꯆꯠꯂꯣ ꯃꯥꯃꯥ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯅꯨꯡꯁꯥ ꯈꯣꯡꯕ ꯂꯥꯡꯒꯅ ꯇꯨꯃꯤꯟꯅ ꯆꯠꯂꯣ ꯑꯗꯨꯁꯨ ꯀꯤꯁꯜꯂꯦ ꯃꯥꯃꯥ ꯑꯩꯈꯣꯏꯅ ꯆꯠꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯁꯨ ꯐꯅꯗꯤ ꯁꯥꯡꯁꯜꯂꯛꯑꯦ ꯑꯗꯨꯕꯨ ꯌꯧꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯈꯅꯥꯎꯁꯤꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯃꯥꯃꯥ इसी की तब तक भंगजा वारे तान चावा हादो थोयदना मनाक्तसु इसिंग खोंग अमा लई इसिंग कन्ना तारी अदुदा मखोन ताबरा चलो लाउना तारी इसिंग लौरुगे नंग लैरम मफमसिदा लेंगम गनो आई लौरुगे इसिंग मामा आई इतोमदा लेबसु याम किजे मामा असिदा आई इतोमदा ले हाइब्रा मामा आई सु चटके मामा गलोनेना चटपा यादे नंग मफमसिदा लेंगदना लेरमो आई दौगी बग लाकदोइनी नंग कीगनो चटपा यादे इबेमा लाइसना नत्रो आइमा तामोना मफमसिदा कमाइदा होय मनी लाइसना ने आई अखोय मामा गायरमने अखोय मामा उरमब्रो तामो हेमा नोई मामादी यूमलोमदा याम थुना चोंग हराउना चेंगिबदो तौगिबने हाबि चेंगेबको अइना खलि कइदौरबनोना करी तौरबनोना अदुगा नंगना सिदा मामा ngai काइन अइ खंजबददी मामना नंबु सिदा जंगल सिदा मतोंदा हुंदोक पिरमलगा चखिबा माले अखोय मामागा इनेगना आइबु बोके कोखता फमगा चारे आइना हाइबदो ngasi khangba game aibu hamsida puraklega thado amaga jatkhibaniaba kai nongsha mayamna chakhisan waiduna aibu moina abandon to birame hamsida tamo ai kalasu leitre tamo ai sigra bro tamo kari ki sibano aidi nangbu yengba nangbu hangba nangal honge haiduna aina nokoi yumda chatlurabane habadi nokoi mama hoide chatlurabane adubu nang leiramdabadagi ai halakhibane makoinadi मखोई की मचानुपी तुम हौगनिंगदबी थबक सुनिंगदबी चवोयुदबी सक्थीबीदो पिसंगेना होनरप अदुबु अइनदि लाइसना नतना अइ अतोप नुपी अमता येंगो यादनु मखोई हाइरमबनी मखोई इकायरबनी अदुननि नंबु सिदा थादोमिबा सो ना हुजिक लेरबनी ना हुजिक अइगा थिंगरबनी ना लाओ चलसि लाओ इबानी चलसि लाओ अया तामोना आइबु असेंगबते पामलमलबा तामोना हाइबदा चुमले इबानी के रबदो इबानी की नुक्शिनबगी फर्स्ट स्टेज होइना लेरमदे अदुगा ngasina last to helasi ibani chilasi hojikte nuaina legerase